Manipur ki MLA singna Maril Yaudabadagi Thorakpani Haina Ozo in a Pondokre. Nahal Ukrul da Hodokiba Siri Festival 2025 ki Paulo was at Kiba Paumi Singa, Tomba MST bus da Manipur State Transport Tabu Manunda, Manipur Haiba Wahai as a Komjindrabadina Traga Mutatrabadi Sakta Yaro Haiduna, Center for Sina Atimba Pirakpagi Taudo Se, Manipur ki MLA na Maril Yaudabadaki Thorakpani, Hauzik Lady Status political Gipiba Masi, Euro Pawbada, MLA Singna Karimata Haibangamdri, CSO Singna Tohan Bakiasu Torak Tri Hairaduna, Akanamong, Yaning da Bathodo ne Hairake. Tuisin the cookie terrorists in the Aronba Mipam Pang Toukhre, Nahanuminang Punk Taret Communitrama Toirom Tarapoda, Yang Pupi PS na Konba Tamna Pupi Kulgi Maning the Leba, Tuisin cookie blesta, 4-wheeler Garitara Mangarom the Lag Pokusuklai Matrixana Paiba Cookizo terrorists in the Aronba Mipama Pang Toukhre, Mapamasida Hana, Makogi Asoba came Mamalambani Heidi, Pauxes in a Pomba Pauna Haibada, Mefamasida Sarugiakiba terrorists in a do Camelo Amadi, file and code Fauduna Lakivani, Yamlaba Garis in the Kusukul. Matik sana paiduna lakpo ubada mafam adugi khunja singna amuhana lan thoraglagadra haina mipai na ki hairi aduga makoina mifam pangthokliba mafam aduga ilab lamnadana mari suba maha regiment gi post amasu lai hairi mifam adu ngahandagi haukiba Siramdoure festival gi mangoina na pangthokpa oigani thajanari festival asida mangjauna na kuki jogi phurup singi maikai dagi mitai singna makoigi area phauduna sarug yahaloi haiduna phongdokpa laikhibani Laikidraba BSF Personal Deepak ki imung manung the salary package ki khudong saba phanghan khrei Operation Sindoor Jammu and Kashmir da lebak ki damuk thawai kat kharba BSF ki constable singa kam Deepak Singh ki imung manung da State Bank of India SBI na matam sana khudong saba sing phanghan khrei SBI gi maikai dagi mathau taba formality sing documentation amadi disbursement sing Central Armed Police salary package athuba matam dagi manung da loisinduna package asigi makada punna lupa koti 1.1 thengthaba Taudana imung manung da khusina khrehairi matang matam chana phangan kibasi BSF Regional Business Office Impal Branch amasung ACB Palaura Branch na punna honabadagini masi bank singi wafam khangna tana kathokiba misak amabo ikai khumnabani haina SBI Regional Business Office Impal gi Regional Manager Khumuksam Okendra Singna phongdokki package asida State Government Salary Package amadi Police Salary Package yauri Manipur Government gi employee singna su SBI na piriba Shelter Package Singbugi Khudong Saba Silawiyo Haike Ministry of Home Affairs ki directive mapung phana saugali lamdam masida NRC sana haluhaina arambai tengol phongdokre Bangladesh amasung Myanmar dagi sangsalakkiba illegal immigrants sing masak khangdokpaga loinana masa masagi maramda report tawkinaba Ministry of Home Affairs na state amadi Union Territory singda pikiba directive adu arambai tengol na mapung phana saugali loinana lamdam masida NRC sana haluhaina arambai tengol general headquarter ki PRO Robin Mangang Khairak pamna thokiba serol mana haikre serol dur makhata na Ministry ki directive adugi matungina illegal immigrants singi credentials sing verify taunaba numit kuntrani gi matam thak badu leba asige security amadi Manipur gi tunglam chatki damag yamna maru oiba khongthang amane illegal immigrants sing na pirakpa sai theng sing thengna na bahona bada arambai tengol na ngasi phawbada asoba thodang lauduna lakli amadi makoi gi mayokta masak thokpa khongthang sing lokhat pina ba mari lena ba sing da taksenduna lakpone hiramasiga mari lena na governor das memorandum of pisenduna lamdam masida NRC sana hanaba taksin kiba NRC illegal immigrants sing masak khangtok namba hona bada changdaba yadraba khulai amani haina arambai tengol na lawi laiba asida Myanmar amasung Bangladesh dagi mioi kya narol da changsilakpa sina maram oiraga administration da chauna akaiba pibagi mathakta lamdam asida asoba threat ama oiragle narol da changsilakkiba singa sina narco terrorism ki thawong sathaduna lamdam asigi miyam gi punsi manghan batanatana lamdam asigi tangdu leitaba dasu chauna singnaragle makoine lamdam asigi reserve forest land singda kanglon kainu khunda sinduna amukhana hangatpa yaradaba maongda mahosagi khal kaihanbaga loinana lamdam asigi mahosagi resource kaya sumwang takhalle illegal immigrant gi next amasung drug trafficking asina public health law and order amasung economic well-being da direct threat tawri illegal immigrants sing na chatharaliba thawong asina maram oiraga lamdam asigi yellow phurup sing ngasidi tangdolita na hingba ngamhandre makhoi lapudagi lamdam asida mihat mipun gi thodok kaya so hengalakle maram aduna makhoi bu masak khangdokpaga loinana masagi maram da halan khiba habisi khudakta paikhattaba yadraba khongthang ama oirakle Ministry of Home Affairs so illegal immigrants gi issue asi loisindana tungkoina satnaba yaba khongthang ama lokhatpiu laingak na lokhatpa khongthang singda aramai tengol mapung phana sagot kani haina serol aduda pandli
networking business training pigani haina Delhi amasung Joypur dagi kaukthokluba mi ani phajilaga sen gi demand tawba amadi pidrabadi hatkani haina kihanbagi thawdokta senaba mi mari police na ngarang ngahan gi lonabada Himalayan Tires manakta gi phagatkhre dukan singdagi sen gi demand tawbada senaba KCP PWG gi member ni haba nupi ani yauna mi ahum Police na sagolban tingom lalakta leba barada sanba yum amadagi phagatpa ngamkhre lobasigi sen khaibada senabani haiba waheng khuman maning lekaida lebi nupi amasu ngarang waheng khuman dagi police na phakhre hairi Jiribam ki tribal khun ahum khangat khre India lenga ki Union Ministry of Tribal Affairs na paikhatpa dharti aba janjetiya gram utkarsh abhiyan DAGGUA gi makhada Jiribam district ki tribal khun ahum khangatuna khun singa sida lenga ki sakhot tharang sing mapung phana phanghan ba khongthang lokhat ke dawdi Jiribam district ki information officer DIO na thadrok serolamada DAGGUA gi makhada district asigi tribal khun ahum haibadi Jarol Pokpi Soto Bekra amadi Butang Khalle Unno Masida Lengat Namayam Gidamo Pai Khaliba Tongan scheme Singi Kanaba Sing Mapung Panak Panghanaba District Administration Gi Makada Mari Lenaba Department Single Kanaduna Tabak Tawgani Haba Wapam Tamladuna PMAY MGNRAGS Kisan Credit Card PS Kisan IGOPS IGWPS IGTPS ICDS Jan Dan Account Ayushman Bharat PMS EY Jal Jeevan Mission Aadhaar Card Ration Card Caste Certificate Domicile certificate yauna tongan mathau taba sing phanghanaba honagani hairakli lengakna paikhalakliba thabak thoram sing ase miyamna phanglebra amadi kari kanamba phibam da laidibagi haibagi matangda special drive chathagani haina wafam thamladuna miyamna thengnariba sing lengakna khangtoknaba honaba miyamna kari karamba khongthang sing lokhutpa mathau tai haibagi matangda ningthina khanaraba matungna khun ahum asida karigumba amata watanaba angamba thakta honagani haina wafam su serorasina makhatana phongdorakli Supreme Court ne state amasung union territory sing the private party sing the pithokiba reserve forest ki lam sing amu hana loksena bakhangan khrei revenue department sing makhota leba umang ki lam sing private party sing the umang ga mari lena daba thabak sing ki damak pithokpra haiba wapam asi yengsen hanna bagi damakta special investigation team sing semna Supreme Court ki wayal amana leba asida leba state sing ki chief secretary sing amasung union territory sing ki administration sing the yathang pi khrei asigu mamakha ki umang ki lam sing asibu lanai mioi amasung atai kangbu dagi amuhana loksinduna umang loisang singda khusinaga tabani haina India gi Chief Justice BR Gawaina lusungba just hongi bench amana mari lenaba authority singi maphamda khangan khre wayal adugi aiba Chief Justice Gawaina mahaki yathangda haidi karigumba lamadu loksinba haibase miyamgi oina akaiba thokadaba lairabadi state government union territory singna lamadu gi mamaladu lam lawdiba mioi institution sing adudagi lawgadabani amasung senpham adu umang singbu yokhatuna thamnaba hiramda sijinagadabane umangilam sendanpham oina sijinaba sigumba yathang ase kumja 1998 ta Maharashtra gi Pune district na Konba Okwa Bodruk haireba khungang asida laidiba reserve forest ki hector 11.89 chawba lam ama pithokiba amasung lam adu mathang sahida builder amada yonthokibagi thawong sing ase lo na yade haina lauthopaga loinana pikibani haibana singba phongdoke May 30 the UNC के Assembly फम कदौरे United Naga Council UNC के Council के मिफम थास के कुंथ्रादा फम लगने अमदे मिफम असिदा सरुग यारबगी दमक तोंगान बुलुप सिंगदा UNC के स्पीकर ना सेरोल थादुना खंगन खरे मिफम असि सेनापति डिस्ट्रिक्ट की तुमुयल खोलेंदा पांगथोकने हाइदे UNC के स्पीकर वांगो कोइरेंग बिक्टर ना UNC के लेदेबा तोंगान बा constituent unit सिंग के president अमदे secretary सिंग थारक नवा सेरोल थादुना खंगन के Naga People's Organization Sandel Naga People's Organization Joint Tribe Council amadi council ki senior members sing sarugyana bukhangan khibani mifam asida Naga tribe ki lusingba kunmathoi district apex organization singna sarugya gani haidi political talk to saugat na wareb laukhre Jelerong United Front ZUF ka India lenga ka sanariba political talk ta mapung phana saugat kani haina guiding jang one gi community hall da phangkiba mifam na wareb laukhre ZUF na mapung oiba thodang lauduna phangkiba mifam aduda khopum no ne dolang circle amadi nungnang circle gi miyam amadi mari rena ba civil society organization gi mihut singna saruk yakhe mifam aduda ZUF na hoji India lenga ka political talk tawriba sigi matang da khanakhi amade karigidamak wari sanabagi khongthang asi sangsilibano haiba yauna miyamna kari karamba thabak thorom sing pamlibage haina khanakhi amade ZUF na India lenga na political talk tawriba asi ambata oina saugatpa amade hiramasigi matang na pangba ba mateng sing pangba haina yanakhi haidi nupi singi safety gi damak protection officer sing thammo haina phongdokhre
Department of Women and Child Development के ऑफिसरसिंग खंदोक्तुना डिस्ट्रिक्ट अमदी तालुकागी थाकता मखोइबु नुपी ओइबिसिंगी सेफ्टी की दम प्रोटेक्शन ऑफिसरसिंग ओइना थमगदबनि हाइना सुप्रीम कोर्ट ना स्टेट अमदी यूनियन टेरिटोरी सिंग डायरेक्शन पीख्रे प्रोटेक्शन ऑफिसर हाबसी डोमेस्टिक वायलेंस के विक्टिम ओइरबा मियोइसिंगी याइफनबा अमदी मखोइबु ngak senabagi damak thamba miyoi amani Justice B Nagar Thana amadi Satish Chandrana Supreme Court ki bench the state amadi Union Territory singi Chief Secretary sing amadi Women and Child Social Welfare Department ki Secretary sing da amaga sagon aduna amadi khusam naduna Domestic Violence Act ki makhada miyoi sing asi Protection Officer oina thamna ba thabak lokhalu haina direction pi ki bani Supreme Court na phongtok ki bada Protection Officer sing asina Domestic Violence Act Section 11 ki makhada media sijin aduna paksana awareness pangthokpa ek asigi makhada atopa service singa khusamnaduna thabak tawba amadi ek asigi provision sing mapung phana implement tawduna domestic violence ki victim sing bu ngak sengadabani haikhi 2022 da Paulelan Haukip na Manipur ki deputy CM oina bu recommend tawramle haina recommend tawbagi waro sing yawba photo ama social media sing da thagana rakre kadai phawba sumba pawnu khabine na pa official ba pawngamina se ngarang Delhi to Srinagar paiba Indigo flight amagi manungda passenger amadi crew members sing sening sita awaba khang kibagi video ama social media da viral oirakre tasengna thodo ado hailstorm am thengnawdagi flight ado ama ata thokibani video ado da passenger sing kapalawa amadi thawai kanbinaba isorbu korumjabagi khonjal sing tabagi sin ubo fange loina na flight ado mathamakha fere haibagi sin chu ubo fange crew member tharaga passenger sani kunga tarek loina thokiba thodok amani pilot ki haisinglaba thona faraba amadi presence of mind na passenger sing amadi crew member sing adu bukan bangamkhre loina flight adu Srinagar da safely landing tawba ngamkhre crew member sing amadi passenger sing safe oire tawmatabu flight adu gi ahanba nose ki sarukti akaya toy nangle hadi Central Security Force sing da matau karamna lamdam asigi miyamna thajaba thamgadawribano haina Kanglipaki mairagi editor da thamlakwe ingkumja 2023 gi May 3 dagi Manipur da thokliba lal asi ngasi phawba Bharat laingakna loisinaba honadana yamna ningaidana laithokpagum tawri lal asina mari leinana Bharat laingakna lamdam asigi law and order miyamgi punsi amadi lanthung ngak senabagi thabak paikhatnabaga mari leinana thajilakliba Central Security Force sing na masagi mathauning thina amadi niyam sumna pangthoklibra haibasigi matang di yamna sauna singnaba ama adumak lairi haiba yai Manipur da kuki narco terrorist singna landaraktuna Manipur gi apunbagi saktam thugaina bo honabani haiba mayek sengna khanglaba phawbada terrorist sing adugi mathakta Manipur da thajalakiba Central Security Force singna misang mikhai naiba mijing yengduna masagi pangthokpam thokpa mathaw adu pangthoktana leiki haibasi Manipur miyamna adumak khange maduna kuki terrorist sing asibu kan khatuna thambadagi ngasi phawba lal asi sahi ani hena changsilakpagi maramni haiba yai Central Security Force na misang mikhai naiba thabak tawi loinana Manipur miyambu kadisu leitana khalli haina yamna sengna takthoraklibasi Sirui Festival ki paw coverage tawba chatkhiba Manipur ki paw misingna tongba Manipur State Transport ki gari adu da Manipur thai maduna gari adu tongduna ukrula chatpa yaroi chatke harabadi gari adu tharibudu muthalu haina khangalakhiba adune maduna mafam adu da ngak senbagi thabak chatharamkhiba Nahar Regiment ki kangbuna chathakiba thawong adu Manipur miyam amadi Manipur lengakpu kadisu leitana khalli habadu takpane loinana ukhul da pangthoklaba Sirui Festival da maitai singna kuki khul fautuna chatpa yaroi chatlabadi hat kani haina lauthokhiba adubu ifongna sawatpani haina lawba yai Manipur asi Bharat ke mapung kaba state ama oiribani Bharat ki state ama oiriba Manipur haiba state asigi ming asi state asigi Transport Department ki gari da thaba yaroi muthatkadabani haiba asi Bharat lenga amasu Bharat Sangbidan bu phongna singnabani haina lawbada laloi aranba thawng asi Mahar Regiment ki kangbuna phongna chathaba ngamlibasi makhoida thawna bangal haptuna aranba thawng asi chathagadabani haiduna insinba laibadagi ni haina khalli maduna Manipur da Bharat lengakna thajalagliba Central Security Force ngi maphamda lamdam asigi miyamna thajaba ngamdaba haibadu oiri pawmi singna ukrula paw coverage tawba chatkiba khongset adu niyamgi matungina di ukrul lambi paringda ngak senbagi thabak tawriba Mahar Regiment ki kangbuna pawmi singbu ngak senduna ukrul yauna salhanna bo honabada pangba yaba mateng pangbiranggadabani adubu madugi ona tainabada pawmi singda Manipur thaba gari da tonghalloi maduna ukrul da changba yaroi haiduna athengba pi
ꯄꯤꯕ ꯍꯥꯏꯕꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯃꯩꯇꯩꯁꯤꯡ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯈꯤꯕ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨꯒꯤ ꯃꯤꯆꯪꯗ ꯃꯍꯥ ꯔꯦꯖꯤꯃꯦꯟꯒꯤ ꯀꯥꯡꯕꯨꯅ ꯐꯣꯡꯅ ꯁꯧꯒꯠꯂꯦ ꯍꯥꯏꯕꯗꯨ ꯇꯥꯛꯄꯅꯤ ꯍꯥꯏꯕꯗ ꯂꯥꯜꯂꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯑꯔꯥꯟꯕ ꯊꯧꯑꯣꯡ ꯑꯁꯤ ꯆꯠꯊꯈꯤꯕ ꯑꯁꯤ ꯀꯅꯥꯒꯤ ꯊꯧꯑꯣꯏꯟꯁꯤꯟꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯏꯈꯠꯄ ꯌꯥꯕ ꯊꯕꯛ ꯄꯥꯏꯈꯠꯀꯗꯕꯅꯤ ꯂꯣꯏꯅꯅ ꯊꯧꯑꯣꯡ ꯑꯗꯨꯗ ꯆꯦꯟꯅꯈꯤꯕ ꯃꯍꯥ ꯔꯦꯖꯤꯃꯦꯟꯒꯤ ꯀꯥꯡꯕꯨ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯋꯥꯡꯕ ꯊꯥꯛꯇ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯗꯨꯅ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕ ꯊꯧꯑꯣꯡ ꯑꯗꯨ ꯀꯅꯥꯅ ꯏꯟꯁꯤꯜꯂꯒ ꯇꯧꯍꯟꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯂꯒ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯗꯨ ꯆꯞ ꯆꯥꯅ ꯂꯧꯈꯠꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔꯗ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯇꯧꯕꯒꯤꯗꯃꯛ ꯊꯥꯖꯤꯜꯂꯛꯂꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯊꯥꯖꯕ ꯊꯝꯂꯛꯇꯕꯗꯒꯤ ꯉꯁꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯨꯝꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯍꯟꯅ ꯍꯟꯅ ꯊꯣꯔꯛꯄ ꯌꯥꯏ ꯃꯁꯤ ꯊꯣꯛꯇꯅꯕ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯗꯨ ꯆꯞ ꯆꯥꯅ ꯂꯧꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯊꯝꯂꯛꯂꯤ